ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ ꯑꯅꯤꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ IED ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ ꯑꯇꯣꯞꯄ IED ꯑꯃꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:47 ꯂꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯂꯩꯔꯤꯕ ꯎꯈ꯭ꯔꯨꯜꯒꯤ DC ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯕ IED ꯑꯃ ꯄꯣꯈꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ IED ꯑꯗꯨ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁ ꯑꯗꯨꯒꯤ ꯍꯦꯛ ꯕꯤꯜꯗꯤꯡꯒ ꯊꯪꯅꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯊꯥꯕ ꯃꯐꯝ ꯑꯃꯗ ꯄꯣꯈꯥꯏꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯂꯦ ꯇꯥꯕꯒ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:10 ꯇꯥꯔꯛꯄ ꯃꯇꯝꯗꯁꯨ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯡꯔꯩ ꯇꯥꯡꯗ ꯂꯩꯕ PHEDꯒꯤ ꯑꯣꯐꯤꯁꯀꯤ ꯃꯦꯟ ꯒꯦꯠ ꯃꯅꯥꯛꯇ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ IED ꯑꯃ ꯄ꯭ꯂꯥꯟ ꯇꯧꯔꯝꯂꯦ ꯍꯥꯏꯔꯤ IED ꯂꯩꯔꯦ ꯍꯥꯏꯕ ꯍꯦꯛ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯕꯣꯝ ꯗꯤꯁꯄꯣꯖꯦꯜ ꯁ꯭ꯀꯣꯔꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡ ꯕꯣꯝ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯧꯊꯣꯛꯄ ꯉꯝꯈ꯭ꯔꯕ IED ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:39 ꯇꯥꯔꯛꯄ ꯃꯇꯝꯗ ꯎꯈ꯭ꯔꯨꯜꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯃꯅꯥꯛꯇ ꯃꯅꯤꯄꯨꯔ ꯕꯣꯝ ꯗꯤꯁꯄꯣꯖꯦꯜꯒꯤ ꯀꯥꯡꯕꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯗ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ